Prime Minister Garib Kalyan Yojana Pmgkay gi makha meeoi amamamda khuding food grain kg manga piduna lakpa ado mathang chahi gi January tang amadagi chahi manga amuk shangdoknaba Union Cabinet na Warep loukhre. Agency dagi phangba pau amagi matung ina Warep ase ngarang. Prime Minister Narendra Modi na chair louduna pangthokkhiba cabinet meepham amana loukhibani. COVID-19 laichat na maram oiraga miyangbi awabada kharada oirabaso safanabagi pandamda hawdokhiba scheme asina leibak asigi sotharaba meeoi crore marifuromda khudong chaba piduna lakle. Loinana Antyodaya gi yumthong singdana khuding food grain kg kuntraga manga makhatana pikigani. Malemda khwaidagi chawba social welfare scheme ama oiriba Pmgkay na lakadoriba chahi manga asida beneficiary core Marifu Mathoi la kuntraga manga romda khudong chaba pinaba pandam thamde. Masida punna lupa crore lakh taraga mathoi lising marifu chading tawadauri. Union Cabinet ki Warep ase laibak miyamda machi oiba chinjak mapung fana phanghangani haina Prime Minister Narendra Modi na pikiba thajab adu thabak ta onthorakpani. Khongthang asina mapangal kanba India ama samgalakpada chawna mateng pibata natana miyamda food security gi achoba inot amaso piba ngamlagani haina pau asina makha tari.